ꯂꯥꯏꯠꯅꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯊꯣꯛꯄ ꯃꯐꯝ ꯑꯁꯤ ꯚꯦꯅꯦꯖꯨꯂꯥꯗ ꯂꯩꯕ ꯂꯦꯛ ꯃꯥꯔꯥꯀꯥꯏꯕꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯆꯍꯤ ꯑꯃꯗ 390ꯇꯤ ꯂꯥꯏꯠꯅꯤꯡ ꯊꯣꯛꯏ꯫ ꯂꯥꯏꯠꯅꯤꯡ ꯊꯣꯛꯄ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯂꯥꯏꯠꯅꯤꯡ ꯍꯥꯏꯕꯗꯤ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕꯗꯒꯤ ꯀꯔꯝꯅ ꯉꯥꯛꯊꯣꯛꯆꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯇꯤꯞ ꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯅꯝꯕꯔ 1. ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯐꯇꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯕ ꯑꯁꯤꯅꯤ꯫ ꯅꯣꯑꯥ ꯍꯥꯏꯕꯗꯤ ꯅꯦꯁꯅꯦꯜ ꯑꯣꯁꯤꯅꯤꯛ ꯑꯦꯟ ꯑꯦꯠꯃꯣꯁꯐꯤꯌꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯠꯅꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯃꯐꯝ ꯑꯁꯤ ꯁꯦꯐꯇꯤ ꯕꯤꯜꯗꯤꯡ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ꯫ ꯑꯦꯀ꯭ꯌꯨꯋꯦꯗꯔ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯁ ꯏꯚꯥꯟ ꯗꯐꯤꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯈꯣꯡꯂꯤꯉꯩ ꯃꯇꯝꯗ ꯂꯝꯍꯥꯡꯗ ꯆꯠꯊꯣꯛꯄꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯅꯝꯕꯔ 2. ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯅ ꯑꯅꯦꯝꯕ ꯃꯐꯝꯗ ꯂꯩꯕ ꯑꯁꯤꯅ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯉꯥꯛꯊꯣꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯆꯪꯖꯐꯝ ꯐꯪꯗꯕ ꯇꯥꯔꯒꯗꯤ ꯑꯅꯦꯝꯕ ꯃꯐꯝ, ꯈꯨꯗꯝ ꯑꯣꯏꯅ ꯀꯣꯝ ꯅꯠꯇ꯭ꯔꯒ ꯈꯔ ꯀꯨꯠꯄ ꯃꯐꯝꯗ ꯂꯩꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯆꯤꯡꯊꯛꯇ ꯂꯩꯔꯤꯉꯩ ꯅꯣꯡ ꯈꯣꯡꯕ ꯌꯥꯎꯔꯛꯄ ꯇꯥꯔꯒꯗꯤ ꯌꯥꯔꯤꯃꯈꯩ ꯃꯈꯥꯗ ꯀꯨꯝꯊꯕꯤꯔꯛꯎ꯫ ꯅꯝꯕꯔ 3. ꯆꯪꯖꯐꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯁꯤꯅ ꯑꯍꯥꯡꯕ ꯂꯝꯍꯥꯡꯗ ꯂꯩꯕꯗꯒꯤꯗꯤ ꯈꯔ ꯃꯈꯩꯗꯤ ꯁꯦꯐꯇꯤ ꯑꯣꯏ꯫ ꯅꯝꯕꯔ 4. ꯂꯥꯏꯠꯅꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯤꯡꯗ ꯁꯨꯡꯂꯩ ꯂꯩꯕꯤꯔꯣꯏꯗꯕꯅꯤ, ꯃꯔꯝꯗꯤ ꯏꯁꯤꯡ ꯑꯁꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯐꯥꯎꯗꯨꯅ ꯆꯠꯄ ꯉꯝꯕ ꯀꯟꯗꯛꯇꯔ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯣꯏꯕ ꯆꯠꯄ ꯇꯥꯔꯒꯁꯨ ꯏꯁꯤꯡ ꯃꯅꯥꯛꯇꯗꯤ ꯆꯠꯄꯤꯒꯅꯨ꯫ ꯅꯝꯕꯔ 5. ꯑꯩꯈꯣꯏꯅ ꯂꯥꯏꯠꯅꯤꯡꯗꯒꯤ ꯁꯦꯐ ꯑꯣꯏꯅꯕ ꯇꯦꯟꯠ ꯑꯃꯗꯤ ꯄꯦꯚꯤꯂꯤꯌꯟꯒꯤ ꯃꯈꯥꯗ ꯂꯩꯔꯕꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ, ꯃꯔꯝꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯐ꯭ꯔꯦꯝꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯆꯠꯄ ꯉꯝꯕ ꯀꯟꯗꯛꯇꯔꯁꯤꯡꯅꯤ꯫ ꯅꯝꯕꯔ 6. ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯋꯦꯗꯔ ꯐꯣꯔꯀꯥꯁꯠ ꯍꯥꯟꯅ ꯆꯦꯛ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯊꯟꯗꯔꯁ꯭ꯇꯣꯔꯝꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯍꯧꯕ ꯌꯥꯏ꯫ ꯅꯝꯕꯔ 7. ꯅꯣꯡ ꯇꯥꯗ꯭ꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯥꯏꯠꯅꯤꯡ ꯇꯧꯕ ꯌꯥꯎꯏ꯫ ꯑꯁꯨꯝꯅ ꯇꯧꯕꯒ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯆꯦꯟꯁꯤꯟꯕꯤꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯁꯤꯅ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯐꯥꯎꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕ ꯉꯝꯃꯤ꯫ ꯅꯝꯕꯔ 8. ꯑꯩꯈꯣꯏꯅ ꯂꯥꯏꯠꯅꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯋꯦꯗꯔꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ BSA ꯋꯦꯗꯔ ꯍꯖꯥꯔꯗ ꯇ꯭ꯔꯦꯅꯤꯡ ꯀ꯭ꯂꯥꯁ ꯂꯧꯕꯤꯕ ꯌꯥꯏ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯗ꯭ꯔꯤꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤ ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯑꯗꯣꯝꯅ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯅꯣꯂꯦꯖ ꯑꯃꯗꯤ ꯀꯥꯟꯅꯕ ꯐꯪꯕꯤ ꯍꯥꯏꯗꯨꯅ ꯈꯟꯕꯤꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫